ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯗꯦꯔꯤꯛ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯐꯝꯗꯨꯅ ꯃꯊꯥ ꯁꯥꯅ ꯂꯩꯅꯔꯤ꯫ ꯃꯃꯥ ꯇꯃꯨꯕꯤ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯃꯨꯕꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯑꯆꯧꯕ, ꯅꯆꯟꯅꯨꯄꯤꯗꯣ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯝꯒꯗꯣꯔꯤꯕꯁꯤꯕꯣ? ꯏꯃꯥꯗ ꯅꯆꯟꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯄꯤꯌꯨ, ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯏꯆꯥ ꯀꯗꯥꯏꯅꯣ?" ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯕꯨꯡꯉꯣ ꯑꯇꯣꯝꯕ, ꯅꯆꯟꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯣ. ꯏꯃꯥ, ꯅꯆꯟ ꯑꯗꯨ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯤꯌꯦ. ꯀꯔꯤꯒꯤꯅꯣ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯤꯕꯣ?" ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯈꯥꯕꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯟꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯌꯥꯏꯕꯤꯔꯦꯜꯕꯨ ꯍꯦꯟꯅ ꯁꯤꯡꯅꯕ ꯍꯦꯜꯂꯛꯂꯝꯃꯤ ꯁꯥꯎꯅ꯫ "ꯏꯃꯥ, ꯑꯩ ꯏꯆꯟꯕꯨ ꯏꯃꯥꯗ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ. ꯂꯧꯅꯝ ꯍꯩꯕ ꯌꯥꯏꯕꯤꯔꯦꯜ, ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ." ꯃꯅꯥꯎ ꯅꯨꯄꯥ ꯉꯧꯕꯁꯨ ꯍꯥꯏꯔꯛꯏ, "ꯑꯗꯨꯅꯤ ꯇꯥꯆꯧ, ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯃꯆꯥꯗꯣ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ. ꯃꯗꯣ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯀꯅꯤ. ꯑꯩꯒꯤ ꯏꯆꯜꯕꯨ ꯃꯥꯅ ꯐꯥꯕꯅꯤ. ꯃꯗꯣ ꯇꯧ ꯉꯝꯕ ꯅꯨꯄꯥꯅꯤ. ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯉꯟꯅ ꯁꯤꯈ꯭ꯔꯤꯕꯗꯣ ꯃꯔꯝꯆꯠ ꯑꯗꯨꯅꯅꯤ." "ꯏꯕꯨꯡꯉꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤꯅ ꯁꯦꯟ ꯑꯣꯏꯔꯕꯅꯤ. ꯅꯆꯟꯅꯨꯄꯤꯕꯨ ꯂꯧꯈ꯭ꯔꯕꯅꯤ. ꯑꯗꯣ ꯏꯃꯥꯅ ꯋꯥꯔꯤꯕꯗꯤ ꯏꯆꯥꯗꯣ ꯀꯔꯥꯏꯗꯅꯣ ꯂꯩꯔꯝꯒꯗꯣꯔꯤꯕꯁꯤꯕꯣ? ꯃꯍꯥꯛꯀꯤ ꯃꯐꯝ ꯆꯥꯕꯗꯨꯅꯤ ꯏꯃꯥꯅ ꯈꯪꯅꯤꯡꯂꯤꯕꯁꯦ. ꯅꯈꯣꯏ ꯅꯆꯟꯅꯨꯄꯤꯅ ꯋꯥꯅꯕꯗꯤ ꯈꯛ ꯇꯧꯒꯅꯨꯀꯣ ꯏꯕꯨꯡꯉꯣ." ꯉꯧꯕꯅ, "ꯏꯃꯥ, ꯑꯩꯈꯣꯏꯅ ꯀꯩꯒꯤ ꯏꯆꯟꯕꯨ ꯋꯥꯍꯟꯗꯣꯏꯅꯣ? ꯅꯥꯏꯇꯣꯝ ꯉꯥꯟꯖꯕ ꯏꯆꯜꯅꯤ. ꯇꯥꯆꯧꯒꯩꯒꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯠꯁꯤꯅ ꯀꯟꯅ ꯐꯥꯎꯕ ꯌꯦꯡꯖꯗ꯭ꯔꯤꯕ ꯏꯆꯟꯅꯤ. ꯑꯗꯨꯒ ꯀꯔꯝꯅ ꯄꯤꯗꯠ ꯄꯥꯗꯠꯄ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥ ꯃꯥꯅ ꯑꯩꯒꯤ ꯏꯆꯟꯕꯨ ꯂꯧꯕ ꯌꯥꯕ꯭ꯔꯥ? ꯑꯩꯒꯤ ꯏꯆꯟꯗꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯒꯤ ꯇꯥꯗꯅ ꯍꯤꯡꯒꯗꯕꯅꯤ. ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤꯗꯤ ꯍꯤꯡꯕ ꯃꯕꯨꯡꯉꯩꯅ ꯂꯩꯔꯤꯉꯩ ꯃꯗꯨꯃꯗꯤ ꯈꯛ ꯌꯥꯔꯣꯏ ꯏꯃꯥ." ꯁꯣꯝꯅ ꯂꯨꯋꯥꯡꯅꯣ ꯑꯃꯗꯤ ꯌꯥꯏꯕꯤꯔꯦꯜ ꯄꯨꯟꯅ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯌꯥꯏꯕꯤꯔꯦꯜꯅ, "ꯅꯨꯡꯁꯤ, ꯑꯩꯈꯣꯏꯅ ꯊꯨꯡꯂꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯀꯔꯤ ꯂꯝ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯩꯗꯤ ꯈꯪꯗꯦ ꯏꯕꯣ." "ꯐꯔꯁꯦ, ꯂꯥꯛꯑꯣ. ꯈꯨꯜ ꯑꯁꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯆꯪꯖꯐꯝ ꯂꯧꯔꯁꯤ." "ꯑꯗꯨꯅ ꯐꯔꯅꯤ." ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟ ꯆꯥꯕꯅꯔ ꯈꯨꯜꯂꯥꯛꯄꯗꯨꯁꯨ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯄꯒ ꯃꯈꯣꯏ ꯑꯅꯤꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟ ꯆꯥꯕꯅꯔ ꯈꯨꯜꯂꯥꯛꯄꯗꯨꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄꯒ ꯃꯈꯣꯏ ꯑꯅꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯥꯏꯕꯤꯔꯦꯜꯅ, "ꯁꯣꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯍꯥꯏꯕꯗꯣ?" "ꯃꯥꯅꯤ. ꯀꯅꯥꯅꯣ ꯅꯈꯣꯏꯕꯨ?" "ꯑꯩꯈꯣꯏ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯤ ꯈꯨꯜꯂꯥꯛꯄ. ꯃꯇꯝ ꯈꯔꯗꯤ ꯈꯨꯜꯂꯥꯛꯄꯒꯤ ꯈꯨꯜ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯆꯪꯂꯛꯄꯅꯤ." "ꯑꯣ, ꯐꯔꯦ. ꯋꯥꯔꯤꯗꯣ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯁꯥꯟꯅꯔꯁꯤ. ꯂꯝꯕꯤꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ." ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯐꯤꯗꯥ ꯂꯩꯔꯤꯕꯗꯨꯗ ꯐꯝꯊꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯃꯈꯥ ꯍꯪꯂꯛꯏ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯀꯔꯤ ꯂꯩꯕꯥꯛꯇꯒꯤꯅꯣ? ꯑꯗꯨꯒ ꯃꯐꯝꯁꯤꯗꯅ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ?" "ꯈꯨꯜꯂꯥꯛꯄ, ꯑꯩꯒꯤ ꯃꯤꯡꯅ ꯌꯥꯏꯕꯤꯔꯦꯜ ꯀꯧꯖꯩ. ꯑꯗꯨꯒ ꯃꯍꯥꯛꯀꯤꯅ ꯂꯨꯋꯥꯡꯅꯨ ꯀꯧꯏ. ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯤꯡꯉꯨ ꯂꯩꯕꯥꯛꯀꯤ ꯋꯥꯡꯕ ꯍꯥꯏꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ. ꯏꯕꯥꯅꯤꯃꯛ ꯅꯨꯡꯁꯤꯅꯗꯨꯅ ꯃꯃꯥꯡꯗꯁꯨ ꯆꯦꯜꯂꯨꯔꯦ. ꯑꯗꯨꯕꯨ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯨ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯐꯨꯗꯨꯅ ꯊꯥꯔꯛꯏ. ꯑꯗꯨꯒ ꯂꯨꯋꯥꯡꯅꯨ ꯃꯍꯥꯛꯄꯨꯁꯨ ꯃꯕꯨꯡ ꯑꯅꯤꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯊꯝꯈꯤ. ꯑꯗꯨꯅ ꯏꯕꯥꯅꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ. ꯑꯩꯅ ꯑꯍꯤꯡ ꯑꯃ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯨꯋꯥꯡꯅꯨꯕꯨ ꯂꯣꯟꯅ ꯀꯧꯊꯣꯛꯈꯤ. ꯑꯗꯨꯒ ꯈꯨꯜ ꯀꯌꯥ, ꯂꯩꯕꯥꯛ ꯀꯌꯥ ꯂꯥꯜꯂꯒ ꯂꯥꯛꯄꯅ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯦ." "ꯑꯣ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯤꯕꯅꯣ?" "ꯈꯨꯜꯂꯥꯛꯄ, ꯑꯩꯗꯤ ꯂꯥꯏꯔ ꯃꯆꯥꯈꯛ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯃꯥ ꯏꯄꯥ ꯑꯅꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯑꯩꯗꯤ ꯂꯝꯆꯥ ꯃꯆꯥꯅꯤ. ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯅꯤ ꯁꯨꯖꯔꯦ. ꯑꯗꯨꯅ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯂꯨꯋꯥꯡꯅꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕ ꯃꯈꯣꯏꯅ ꯄꯥꯝꯗꯦ. ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯃꯤꯑꯣꯏꯅꯤ. ꯐꯪꯂꯒ ꯆꯥꯕ, ꯐꯪꯗ꯭ꯔꯒ ꯇꯣꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦ꯫
ꯃꯆꯟꯅꯨꯄꯤ ꯅꯨꯡꯁꯤꯖꯕ ꯃꯕꯨꯡ ꯑꯅꯤꯅ ꯃꯆꯟ ꯋꯥꯈꯤꯅꯤ ꯈꯟꯕꯗ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕꯅꯤ꯫ ꯑꯣ ꯏꯕꯦꯝꯃ, ꯅꯪꯒꯤꯅ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥꯅꯣ? ꯏꯃꯥ ꯏꯄꯥ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯈꯨꯜꯂꯥꯛꯄ: ꯑꯩꯒꯤ ꯏꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯏꯃꯥꯗꯤ ꯂꯩꯔꯤ, ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯅ 3ꯅꯤ, ꯏꯕꯨꯡ ꯑꯅꯤꯒ ꯑꯩꯒ ꯈꯛꯇꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯅꯈꯣꯏꯅ ꯄꯥꯝꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯂꯩꯔꯣ, ꯑꯗꯨꯕꯨ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯒꯦ꯫ ꯑꯩꯗꯤ ꯑꯣꯏꯗꯕ ꯍꯥꯏꯕ ꯌꯥꯗꯦ, ꯃꯤꯅꯝꯕꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ꯫ ꯅꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯩꯃꯤꯟꯅꯁꯤ, ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯇꯧꯒꯅꯨ, ꯈꯨꯟꯖꯥꯒꯨꯝꯅ ꯄꯨꯟꯅ ꯂꯩꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯝ ꯂꯩ꯫ ꯍꯣꯏ ꯈꯨꯜꯂꯥꯛꯄ꯫ ꯐꯔꯦ, ꯌꯦꯡꯉꯣ, ꯑꯁꯣꯝ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯣ꯫ ꯀꯥ ꯑꯁꯤ ꯑꯗꯨꯝ ꯆꯥꯎꯕꯅꯤ, ꯃꯤ 3-4 ꯂꯩꯕ ꯌꯥꯕ ꯃꯐꯝꯅꯤ꯫ ꯃꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯣ, ꯆꯥꯛꯈꯨꯝꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ, ꯑꯗꯨꯒ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯎ꯫ ꯍꯣꯏ ꯈꯨꯜꯂꯥꯛꯄ, ꯈꯨꯜꯂꯥꯛꯄꯒꯤ ꯂꯃꯟ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯟꯁꯤꯟꯖꯔꯦ꯫ ꯃꯁꯤ ꯂꯃꯟ ꯅꯠꯇꯦ, ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ, ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯅꯒꯗꯕꯅꯤꯀꯣ꯫ ꯌꯥꯏꯕꯤꯔꯦꯜꯅ: ꯍꯣꯏ ꯈꯨꯜꯂꯥꯛꯄ, ꯑꯗꯨ ꯈꯨꯜꯂꯥꯛꯄ, ꯑꯩꯒꯤ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯑꯃꯇꯒ ꯄꯤꯕꯤꯌꯨ꯫ ꯈꯨꯜꯂꯥꯛꯄꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯗꯨꯅ: ꯐꯔꯦ, ꯑꯩꯅ ꯍꯌꯦꯡ ꯅꯉꯣꯟꯗ ꯊꯕꯛ ꯑꯃ ꯄꯤꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯈꯨꯜꯂꯥꯛꯄ, ꯑꯗꯣ ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯩꯖꯩ, ꯃꯁꯤꯃꯇꯪꯒ ꯍꯥꯏꯕꯤꯌꯨ꯫ ꯍꯥꯏꯌꯣ, ꯀꯔꯤ ꯈꯪꯅꯤꯡꯕ ꯂꯩꯔꯕꯒꯦ? ꯂꯣꯏꯅ ꯑꯩꯅ ꯇꯥꯛꯀꯅꯤ, ꯑꯇꯩꯒꯤ ꯅꯠꯇꯦꯗ꯫ ꯈꯨꯜꯂꯥꯛꯄ: ꯈꯨꯜ ꯑꯁꯤꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯑꯗꯨꯒ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯡꯒꯁꯨ ꯈꯪꯖꯅꯤꯡꯏ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯝꯅꯥ ꯈꯨꯜ ꯀꯧꯏꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯈꯛꯇꯅꯤ꯫ ꯅꯈꯣꯏꯅ ꯂꯥꯛꯄꯗ ꯎꯃꯪ ꯑꯃ ꯐꯥꯎꯔꯒ ꯂꯥꯛꯂꯤꯕꯗꯣ, ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯇꯩ ꯑꯀꯣꯏꯕꯗꯗꯤ ꯈꯨꯜꯁꯨ ꯇꯥꯗꯦ, ꯏꯁꯤꯡ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯆꯤꯡꯈꯨ ꯉꯝꯕ ꯀꯧꯏ, ꯈꯨꯟꯖꯥꯁꯤꯡꯅ ꯆꯤꯡꯈꯨ ꯍꯥꯏꯅꯁꯨ ꯈꯪꯅꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯈꯛꯇꯅꯤ ꯂꯩꯔꯤꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩ, ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯍꯩ ꯇꯝꯕꯒꯤ ꯑꯩꯅ ꯂꯩꯍꯟꯈꯤ꯫ ꯃꯃꯥꯗꯤ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ, ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯩ ꯈꯛꯇꯃꯛ ꯂꯩꯔꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯃꯤ ꯈꯔ ꯑꯃꯁꯨ ꯂꯩ, ꯃꯈꯣꯏꯗꯤ ꯑꯩꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯍꯜꯂꯤ, ꯑꯩꯅ ꯇꯉꯥꯏ ꯐꯖꯕ ꯀꯥꯟꯗ ꯃꯗꯨꯗ ꯈꯛ ꯀꯧꯏ꯫ ꯌꯥꯏꯕꯤꯔꯦꯜꯅ: ꯑꯣ, ꯈꯪꯉꯅꯤ ꯈꯨꯜꯂꯥꯛꯄ, ꯈꯨꯜꯂꯥꯛꯄꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯛꯄꯗꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯉꯁꯤꯗꯒꯤ ꯏꯆꯥꯒ ꯏꯃꯧꯒ ꯂꯩꯔꯦꯗꯅ꯫ ꯈꯨꯜꯂꯥꯛꯄ ꯆꯤꯡꯈꯨ ꯉꯝꯕ, ꯃꯤꯌꯥꯝꯒꯤꯅ ꯆꯤꯡꯈꯨ, ꯃꯕꯨꯛ ꯃꯔꯥ ꯇꯞꯄ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯇꯝꯅꯥ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯌꯥꯏꯕꯤꯔꯦꯜ ꯑꯃꯗꯤ ꯂꯨꯋꯥꯡꯅꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯜꯂꯥꯛꯄ ꯌꯥꯏꯕꯤꯔꯦꯜ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯂꯥꯛꯏ꯫ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯃꯈꯣꯏꯅꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯏ: ꯌꯥꯏꯕꯤꯔꯦꯜ, ꯅꯈꯣꯏꯕꯨ ꯇꯨꯝꯂꯕ꯭ꯔꯣ? ꯌꯥꯏꯕꯤꯔꯦꯜꯅ ꯇꯥꯔꯗꯨꯅ: ꯇꯨꯝꯗ꯭ꯔꯤ ꯈꯨꯜꯂꯥꯛꯄ, ꯊꯣꯡ ꯍꯥꯡꯖꯔꯛꯀꯦ, ꯉꯥꯏꯕꯤꯔꯝꯃꯨ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯗꯨꯅ ꯌꯥꯏꯕꯤꯔꯦꯜ ꯊꯣꯛꯂꯛꯏ꯫ ꯅꯈꯣꯏꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯆꯦꯡꯕꯨ ꯂꯩꯕ꯭ꯔꯅꯦ? ꯂꯩꯇꯦ ꯈꯨꯜꯂꯥꯛꯄ꯫ ꯍꯩꯃꯥ, ꯑꯩꯅ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯅꯈꯣꯏ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ ꯈꯪꯕꯒꯤ ꯆꯥꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯞꯂꯕꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯑꯩꯒꯤ ꯑꯁꯣꯝꯗ ꯀꯩ ꯂꯩꯔꯤꯕꯁꯦ, ꯑꯁꯤꯗꯒꯤ ꯍꯌꯦꯡ ꯐꯧ ꯂꯧꯊꯣꯛꯇꯨꯅ ꯆꯦꯡ ꯇꯛꯅꯅꯕ ꯇꯧꯁꯤ꯫ ꯅꯈꯣꯏꯅ ꯆꯥꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤꯅꯆꯤꯡꯕ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤꯀꯣ꯫ ꯏꯁꯤꯡꯒꯤꯁꯨ ꯋꯥꯔꯨꯅꯨ, ꯑꯁꯣꯝꯗ ꯄꯨꯈ꯭ꯔꯤ ꯂꯩꯕꯅꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯗ, ꯀꯔꯤꯝꯇ ꯀꯣꯏꯒꯅꯨ꯫ ꯌꯥꯏꯕꯤꯔꯦꯜ ꯈꯨꯜꯂꯥꯛꯄꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ: ꯈꯨꯜꯂꯥꯛꯄ, ꯀꯔꯝꯕ ꯀꯥꯟꯗꯅꯣ ꯑꯩꯈꯣꯏꯅꯤꯅ ꯈꯨꯜꯂꯥꯛꯄꯒꯤ ꯂꯃꯟ ꯁꯤꯡꯖꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯂꯃꯟꯒꯤ ꯋꯥ ꯍꯥꯏꯒꯅꯨ ꯍꯥꯏꯗꯅ ꯉꯁꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯀꯟꯅꯗꯦ, ꯆꯥꯛ ꯆꯥꯎꯔꯁꯤ, ꯏꯃꯧꯗꯨꯁꯨ ꯀꯧꯔꯣ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ꯫ ꯍꯣꯏ ꯈꯨꯜꯂꯥꯛꯄ, ꯍꯥꯏꯔꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣꯀꯣ, ꯑꯩ ꯆꯥꯛ ꯊꯤꯔꯝꯂꯒꯦ꯫ ꯂꯨꯋꯥꯡꯅꯨ ꯑꯃꯗꯤ ꯌꯥꯏꯕꯤꯔꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯌꯥꯏꯕꯤꯔꯦꯜ ꯈꯨꯜꯂꯥꯛꯄꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯏ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯝꯗꯦ꯫ ꯁꯣꯝꯗ ꯂꯨꯋꯥꯡꯅꯨꯒꯤ ꯃꯕꯨꯡ ꯑꯅꯤꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯈꯨꯜꯂꯥꯛꯄꯅ ꯌꯥꯏꯕꯤꯔꯦꯜꯕꯨ ꯀꯧꯗꯨꯅ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯃꯤ꯫ ꯌꯥꯏꯕꯤꯔꯦꯜ, ꯏꯆꯥꯗ ꯉꯁꯤ ꯊꯕꯛ ꯑꯃ ꯁꯤꯟꯅꯒꯦ, ꯇꯥꯛꯄꯤꯌꯨ ꯈꯨꯜꯂꯥꯛꯄ꯫
ꯑꯇꯩ ꯅꯠꯇꯦꯗ ꯃꯥꯏꯕ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ ꯆꯠꯇꯨꯅ ꯅꯪꯅ ꯎ ꯑꯃꯈꯛ ꯂꯩ ꯎ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯣ ꯑꯩꯅ ꯌꯦꯛꯇꯨꯅ ꯇꯥꯛꯀꯅꯤ ꯅꯍꯥꯛꯅ ꯎ ꯑꯗꯨꯒꯤ ꯌꯥꯝꯅ ꯌꯥꯝꯗ꯭ꯔꯕꯁꯨ ꯃꯆꯦꯠ ꯑꯃꯗꯤ ꯄꯨꯗꯨꯅ ꯅꯪ ꯍꯜꯂꯛꯀꯗꯕꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯁꯨ ꯇꯥꯛꯀꯅꯤ ꯏꯄꯥ ꯈꯨꯂꯥꯛꯄ ꯀꯔꯝꯕ ꯎꯅꯣ ꯑꯗꯨꯒ ꯃꯗꯨꯒꯤ ꯎꯗꯨꯒꯤ ꯆꯅꯐꯝꯅ ꯀꯔꯤꯅꯣ ꯏꯄꯥ ꯇꯥꯛꯀꯦ ꯎ ꯑꯗꯣ ꯑꯆꯝꯕ ꯇꯔꯥꯏ ꯇꯔꯥꯏꯕ ꯎ ꯅꯠꯇꯦ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯂꯥꯏꯑꯣꯏꯔꯕ ꯎ ꯑꯃꯈꯛꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯤ ꯃꯥꯏꯀꯩ ꯑꯍꯨꯝ ꯑꯃꯗꯤ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯃꯥꯏꯀꯩ ꯑꯃꯅ ꯎꯃꯪꯒꯤ ꯂꯝꯅꯤ ꯃꯃꯥꯡ ꯆꯍꯤ ꯍꯧꯈꯤꯕꯗꯁꯨ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤ ꯑꯋꯥꯕ ꯀꯌꯥ ꯇꯥꯈꯤ ꯎꯃꯪ ꯑꯁꯤ ꯆꯦꯟꯁꯤꯜꯂꯨꯔꯒꯅ ꯑꯃꯨꯛ ꯁꯥ ꯀꯔꯤꯅ ꯆꯥꯗꯨꯅ ꯁꯤꯒꯅꯤ ꯑꯗꯨꯅ ꯆꯦꯟꯐꯝ ꯂꯩꯈꯤꯗꯦ ꯑꯗꯨꯃꯛ ꯑꯋꯥꯕ ꯀꯌꯥꯗꯣ ꯃꯥꯌꯣꯛꯅꯕꯗ ꯇꯥꯈꯤ ꯑꯗꯨꯒ ꯎꯗꯨꯁꯨ ꯀꯅꯥꯝꯇꯅ ꯂꯧꯕ ꯆꯠꯄ ꯉꯝꯈꯤꯗꯦ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯊꯧꯅꯥ ꯐꯕ ꯃꯤ ꯑꯃ ꯃꯊꯧ ꯇꯥꯗꯨꯅ ꯂꯥꯛꯈꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯊꯧꯅꯥ ꯐꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯏꯄꯥꯅ ꯅꯪꯕꯨꯗꯤ ꯊꯥꯖꯩ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯄꯥꯅ ꯈꯪꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯏꯆꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯀꯔꯤꯁꯨ ꯅꯪꯍꯜꯂꯣꯏ ꯎ ꯑꯗꯣ ꯍꯦꯛ ꯈꯨꯜ ꯑꯁꯤ ꯂꯩꯔꯕ ꯎ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯔꯥꯠ ꯊꯧꯅꯤꯖꯗꯨꯅ ꯊꯝꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯋꯥ ꯑꯅꯥ ꯂꯩꯔꯣꯏ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯣꯏ ꯀꯅꯥꯝꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯄꯁꯨ ꯉꯝꯂꯣꯏ ꯏꯆꯥꯅꯨꯄꯥ ꯏꯄꯥꯅ ꯃꯁꯤ ꯇꯧꯕ ꯄꯥꯝꯂꯤꯕꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯃꯤ ꯑꯇꯩꯅ ꯈꯪꯅꯗꯕꯅꯤ ꯂꯩꯕꯥꯛ ꯈꯔ ꯈꯛꯅ ꯈꯪꯕꯅꯤ ꯄꯤꯛꯅ ꯇꯥꯕ ꯂꯝꯅꯤ ꯃꯁꯤꯅ ꯊꯧꯅꯥ ꯐꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯝꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯤ ꯄꯨꯝꯕ ꯁꯤꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯈꯨꯟꯖꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯊꯕꯛ ꯑꯁꯦ ꯇꯧꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯦ ꯋꯥꯐꯝ ꯑꯁꯦ ꯑꯩꯒꯤ ꯏꯄꯥꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯃꯆꯥ ꯑꯩꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯥꯡꯊꯣꯔꯛꯎ ꯍꯥꯏꯗꯅ ꯑꯄꯣꯛꯄ ꯏꯄꯥ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯌꯥꯏꯕꯤꯔꯦꯜ ꯅꯪꯅ ꯃꯁꯤ ꯁꯣꯏꯗꯅ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯎ ꯌꯥꯏꯕꯤꯔꯦꯜꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯌꯥꯏꯕꯤꯔꯦꯜꯅ ꯌꯥꯔꯛꯄꯗꯨꯗ ꯈꯨꯂꯥꯛꯄꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯐꯔꯦ ꯏꯆꯥꯅ ꯌꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅꯨꯄꯥ ꯍꯌꯦꯡꯗꯒꯤ ꯆꯠꯅꯕ ꯇꯧꯔꯣ ꯅꯪꯅ ꯆꯠꯄꯗ ꯄꯨꯒꯗꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝ ꯆꯠꯂꯨ ꯅꯪꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅꯅꯕ ꯅꯨꯄꯥ 2 ꯏꯄꯥꯅ ꯄꯤꯒꯅꯤ ꯍꯨꯏ ꯈꯨꯂꯥꯛꯄ ꯑꯗꯨꯒꯅꯦ ꯏꯃꯧ ꯅꯨꯄꯤꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯑꯋꯥꯕ ꯊꯝꯒꯅꯨ ꯑꯩꯅ ꯈꯨꯜ ꯑꯁꯤ ꯂꯩꯕ ꯅꯅꯦ ꯊꯔꯣꯗꯣ ꯃꯗꯨꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯈꯣꯏ 2 ꯄꯨꯟꯅ ꯂꯩꯅꯅꯕ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯏꯄꯥ ꯈꯨꯂꯥꯛꯄ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇꯁꯨ ꯏꯄꯥꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯦ ꯌꯥꯏꯕꯤꯔꯦꯜ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯂꯥꯛꯏ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯌꯥꯏꯕꯤꯔꯦꯜꯅ ꯅꯨꯡꯁꯤ ꯍꯩꯃꯥ ꯍꯟꯕꯤꯔꯛꯑꯕꯣ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ ꯌꯦꯟꯁꯥꯡ ꯁꯦꯝꯃꯝꯕꯅꯤ ꯑꯗꯣ ꯁꯦ ꯐꯃꯨꯡꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯀꯩꯗꯧꯕꯤꯔꯒꯦ ꯀꯩ ꯋꯥꯅꯣ ꯁꯥꯁꯤ ꯍꯥꯏꯁꯤꯕꯣ ꯌꯥꯏꯕꯤꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯁꯦ ꯌꯦꯡꯉꯛꯑꯣ ꯑꯩꯉꯣꯟꯗ ꯂꯨꯋꯥꯡꯅꯨꯅ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯨꯝ ꯑꯁ ꯃꯤꯅ ꯎꯈꯤꯅꯤ ꯁꯦ ꯀꯅꯥ ꯎꯗꯣꯏꯕ ꯑꯔꯥꯛꯄ ꯃꯤꯅ ꯎꯗꯣꯏꯕ ꯎꯔꯣꯏꯌꯦ 이따 이나오 깨너브 수펑데 내가 깨너브 그도게 호마 땅사디 하이바 누시야 세 땡원다 문나 누시는 띵고 아이시게 누시게 낭부 누시베기다먹 나트로 누시레바 이마 이붕 마야무 혼독람두나 낭의 동 인두나 아이나 락리바세 아두디 아이시 ям 누시부자니네 호 누시 강아봐 누시자가 나동데 이내락가다바 루왕누 나테 와가세 자우나 하이네 호 야리세 아도 가이와노 하이게나 하이두보 하이로 하이네 하이부와나 하이데 또 와티도르 레이 오 에기시 와티로 아두디 에이 가나나 와티네 하이르게 하이도 와도 하이로 하이바 그이노 시누 빠시바 야이비레 답탄 하이레 아이 하이 타박 아마 ꯆꯠꯄ ꯇꯥꯔꯦ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯁꯤꯟꯅꯔꯛꯄ ꯊꯕꯛꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯅꯣꯡꯃꯒꯤ ꯊꯕꯛꯇꯤ ꯑꯣꯏꯔꯔꯣꯏꯅꯦ ꯑꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ
ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯔꯛꯇꯣꯏꯅꯣ? ꯑꯩꯁꯨ ꯃꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯑꯍꯥꯟꯕꯁꯨ ꯑꯣꯏꯒꯗꯣꯏꯅꯤꯅ ꯑꯗꯨ ꯐꯔꯦꯁꯦ. ꯅꯪꯁꯨ ꯏꯅꯦ ꯊꯔꯣꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯣ. ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯜꯂꯝꯒꯅꯨꯀꯣ. ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯐꯖꯕ ꯐꯅꯦꯛ ꯑꯃ ꯁꯣꯏꯗ ꯂꯩꯔꯛꯀꯅꯤꯗ. ꯂꯝ ꯆꯠꯄꯅꯤꯅ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ. ꯆꯠꯀꯗꯧꯔꯤꯕꯗꯨꯁꯨ ꯑꯆꯝꯕ ꯅꯠꯇꯦ, ꯂꯥꯟꯐꯝ ꯑꯃꯅꯤ. ꯑꯗꯣ ꯅꯨꯄꯥ, ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯇꯧꯕꯤꯒꯅꯨꯀꯣ. ꯑꯗꯨꯒ ꯅꯪꯒꯤꯗꯃꯛ ꯇꯣꯜꯂꯕꯤ ꯑꯩ ꯑꯃ ꯅꯪꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯍꯧꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ. ꯌꯥꯏꯕꯤꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯦꯠꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯌꯥꯏꯕꯤꯔꯦꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯇꯣꯝꯕ ꯑꯃꯗꯤ ꯉꯝꯕꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ. ꯂꯨꯋꯥꯡꯅꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯝꯗ꯭ꯔꯦ. ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯈꯟꯗꯨꯅ ꯌꯥꯏꯕꯤꯔꯦꯜ ꯇꯣꯝꯕ ꯑꯃꯗꯤ ꯉꯝꯕ ꯎꯃꯪ ꯑꯗꯨꯃꯗꯤ ꯂꯥꯟꯊꯣꯔꯛꯂꯦ. ꯑꯗꯨꯒ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ. ꯇꯣꯝꯕꯅ, ꯏꯌꯥꯝꯕ ꯌꯥꯏꯕꯤꯔꯦꯜ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯩꯕꯥꯛ ꯑꯅꯤꯃꯨꯛꯇꯤ ꯂꯥꯟꯗ ꯋꯥꯠꯂꯤ. ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯗꯨꯃꯥꯏꯅ ꯃꯥꯜꯂꯤ. ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯇꯥꯛꯄꯤꯔꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯔ ꯊꯥꯞꯄꯤ. ꯑꯣ ꯍꯣꯏꯗ, ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯩꯅꯣ, ꯐꯪꯗ꯭ꯔꯤꯐꯥꯎ ꯈꯨꯟꯗ ꯒꯥꯂꯣꯏꯗ. ꯉꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏ ꯌꯥꯔꯦ ꯗꯞꯇꯤ ꯑꯣꯖꯥ. ꯇꯣꯝꯕꯅ, ꯍꯦꯔ ꯅꯪꯁꯨ ꯑꯗꯨꯒꯗꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ. ꯌꯥꯏꯕꯤꯔꯦꯜ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ, ꯌꯥꯔꯦꯁꯦ ꯑꯃꯨꯛ ꯈꯟꯅꯔꯛꯑꯅꯤ ꯇꯣ. ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯦꯡꯉꯣ, ꯑꯁꯤꯗ ꯎꯔꯤꯕ ꯆꯤꯡ ꯃꯆꯥꯁꯦ ꯂꯥꯟꯊꯣꯛꯄꯒ ꯈꯨꯜ ꯁꯣꯏꯗ ꯇꯥꯔꯝꯒꯅꯤ. ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯌꯥꯔꯦꯛꯂꯁꯤ. ꯇꯣꯝꯕ ꯑꯃꯗꯤ ꯉꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ. ꯁꯒꯣꯜꯗ ꯂꯥꯛꯄ ꯑꯣꯏꯕꯅ ꯈꯪꯍꯧꯗꯦ ꯆꯤꯡ ꯑꯗꯨ ꯌꯧꯈꯤꯕ. ꯉꯝꯕꯅ, ꯏꯌꯥꯝꯕ ꯈꯨꯜꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ? ꯌꯥꯏꯕꯤꯔꯦꯜꯅ, ꯂꯩꯔꯝꯒꯅꯤ, ꯌꯦꯡꯉꯨꯔꯁꯤ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯣ. ꯉꯝꯕꯅ, ꯍꯣꯏ ꯏꯌꯥꯝꯕ. ꯀꯥꯔꯟ ꯇꯥꯕꯅ ꯃꯊꯧ ꯑꯣꯏꯖꯕ ꯇꯣꯝꯕ ꯆꯤꯡ ꯑꯗꯨ ꯎꯕꯗ ꯌꯥꯏꯕꯤꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ. ꯏꯌꯥꯝꯕ, ꯁꯤꯒꯤ ꯆꯤꯡꯅꯤ ꯍꯥꯏꯔꯤꯁꯤꯗꯤ ꯆꯤꯡꯕꯨ ꯃꯥꯟꯗꯦ, ꯂꯩꯕꯥꯛ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯊꯝꯕ ꯃꯥꯜꯂꯤ. ꯇꯣꯝꯕꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ, ꯍꯧꯔꯕꯣ ꯅꯪꯒꯤ ꯁꯣꯅꯣ ꯁꯨꯕꯗꯣ? ꯆꯠꯂꯤꯁꯤ ꯊꯕꯛꯅꯤ, ꯅꯪꯒꯤ ꯀꯣꯛ ꯆꯥꯛꯄꯗꯣ ꯌꯨꯝꯗ ꯍꯜꯂꯀꯥꯟꯗ ꯄꯦꯟꯅ ꯆꯥꯎ ꯀꯣ. ꯌꯥꯏꯕꯤꯔꯦꯜꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗ ꯄꯨꯛꯂꯤ ꯄꯥꯏꯔꯤ, ꯅꯣꯛꯇꯨꯅ. ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯠꯅꯅꯨ ꯀꯩꯗꯧꯒꯦ? ꯍꯨꯏ ꯍꯧꯗꯣꯡꯒ ꯆꯞ ꯃꯥꯟꯅꯔꯦꯃꯤ. ꯉꯁꯥꯏꯗꯒꯤ ꯑꯃ ꯍꯥꯏꯕꯩꯁꯨ ꯑꯗꯨꯝ ꯈꯠꯅꯩ ꯋꯥꯅꯤ. ꯇꯣꯝꯕꯅ ꯁꯠ ꯈꯨꯝꯂꯛꯏ. ꯁꯛ ꯑꯁꯦ ꯅꯨꯡꯁꯤꯔꯛꯇꯕ ꯀꯔꯟꯗ ꯇꯥꯔ ꯂꯩꯖꯔꯝꯅꯤ. ꯃꯈꯣꯏ ꯑꯍꯨꯝꯁꯤꯡ ꯑꯗꯨ ꯂꯥꯜꯂꯛꯂꯤ. ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯛꯂꯝꯃꯤ. ꯅꯣꯡꯉꯥꯟꯕꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯜꯗꯨ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯋꯥ ꯇꯥꯟꯅꯔꯤ. ꯌꯥꯏꯕꯤꯔꯦꯜꯅ, ꯏꯅꯥꯎꯁꯥ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝ ꯑꯁꯦ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ. ꯑꯗꯨꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ. ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯧꯅꯥ ꯐꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯗꯣ ꯑꯣꯏꯒꯗꯕꯅꯤ. ꯇꯣꯝꯕꯅ, ꯍꯣꯏ ꯏꯌꯥꯝꯕ. ꯐꯔꯦ, ꯑꯗꯨꯗꯤ ꯂꯦꯞꯇꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯁꯤ. ꯂꯦꯞꯄꯔꯣꯏꯁꯤꯀꯣ. ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ. ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯌꯥ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯟꯊꯨꯡꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯏꯕ ꯈꯨꯜ ꯑꯗꯨ ꯌꯧꯔꯝꯃꯤ. ꯉꯝꯕꯅ ꯍꯔꯥꯎꯅ, ꯏꯌꯥꯝꯕ ꯃꯐꯝꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕꯁꯦ? ꯃꯥꯅꯤ. ꯑꯗꯨ ꯏꯅꯥꯎꯁꯥ, ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯑꯩꯈꯣꯏꯅ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯇꯔꯥꯏꯅ ꯈꯛ ꯂꯧꯕꯗꯤ ꯌꯥꯔꯣꯏ. ꯅꯈꯣꯏ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯝꯒꯅꯨ. ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯁꯛ ꯑꯣꯏꯗ꯭ꯔꯕꯗꯤ ꯃꯗꯣ ꯂꯧꯕ ꯌꯥꯔꯣꯏ, ꯊꯋꯥꯏ ꯑꯣꯏꯅ ꯃꯥꯡꯒꯅꯤ. ꯑꯩꯁꯨ ꯈꯪꯏ ꯅꯈꯣꯏꯅꯤꯃꯛ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ. ꯑꯗꯨꯅ ꯌꯥꯝꯅ ꯁꯤꯡꯅ ꯊꯕꯛ ꯑꯁꯤ ꯇꯧꯁꯤ. ꯑꯗꯨꯒ ꯆꯤꯡꯈꯨꯝꯁꯨ ꯃꯥꯟꯅꯒꯗꯕꯅꯤ. ꯅꯪ ꯃꯥ ꯑꯩ ꯂꯣꯏꯅ ꯑꯃꯠꯇ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ. ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯒꯤ ꯍꯦꯟꯅ ꯂꯩꯊꯕꯁꯨ ꯌꯥꯔꯣꯏ. ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯍꯨꯝꯅꯤꯗꯒꯤ ꯍꯦꯟꯅ ꯂꯩꯊꯕ ꯆꯣꯟꯊꯔꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯅꯤꯌꯣꯝ ꯑꯃꯅꯤ. ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯁꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯔꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯨ ꯈꯛ ꯌꯥꯔꯣꯏ. ꯉꯝꯕꯅ, ꯑꯗꯣ ꯏꯌꯥꯝꯕ, ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯏꯕ ꯈꯨꯜ ꯍꯥꯏꯅ ꯀꯧꯔꯤꯕꯁꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯥꯝ ꯂꯩꯕꯩꯔꯣ? ꯆꯨꯝꯃꯤ. ꯑꯩꯅ ꯇꯥꯕꯗ ꯈꯨꯜ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯅꯝꯅ ꯇꯥꯔꯝꯃꯤ ꯍꯥꯏ. ꯑꯗꯨꯒ ꯏꯟꯈꯠꯂꯛꯄ ꯅꯍꯥ ꯀꯌꯥꯕꯨꯁꯨ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯄꯨꯁꯤꯜꯂꯝꯃꯤ ꯍꯥꯏ. ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯑꯇꯩ ꯅꯠꯇꯦꯗ. ꯑꯩꯈꯣꯏꯅ ꯂꯧꯕ ꯂꯥꯛꯂꯤꯕ ꯎꯗꯣ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇꯅꯤ.
matik mayay sienba layoiraba lai haktagtagi laireklaba amani. Nakoina madugi udo thengnabada laibak hana katuna khurumjagadabani ko. Ngambana hoyamba changsilasi thengkinabani. Makhoi ahum changsilakli khulladugi mitin pham lairiba sangadu lairami. Mitin pham sangadubu sangliba ahalladu makhoi ahumgi manakta lai. Ibungo ho nakhoibu tumlabro thongsi amukta hangune. Yaibirel no oina thongadu hangi. Khura hekta changsinbiro. Makhoi punna imung adudu wari sari. Adudi wasi tarai bakhak yaroi. Adudi khura kamdongna aikoina pamlibase thungani. Itaw ama lay madi yamna ahal oisingkre. Manabu yarabadi nakoigise yamna laina phangani. Adubu nakoina udubu ubadi hojikti phanglaroi. Adudi karigino khura khulsi leiba umang oina tawba asongba mafam ama lay. Maduda hauba pambini adusu mamangai aikoigi ipa ipuna laison tawramlaga thanamba oibana tarai ba miyoina uba phangloi. Aduga khudong thibasu nangani. Aduna ahal asida khara leiramba yai. Madu oina puraga nakhoi hallo. Hoi khura adu kaigino aikoina udubu uba phangloi haribase. Ataigi nate madudi yamna lukraba uamani. Udugi matengna ngamdaba karisu leite. Udugi machet ama thamoi sengla sabu matamda niribado soidana thungani. Ana yekibu oiro langibu oiro mafam chana sizinaba thamoi sengmu miyoi oiriba mahaki punsi nunga yaipagani. Masigi maramse leibananine. Adudi sidi araibu unateni khura. Phare nakhoisu potharo. Aduga hayeng ayuk nganna aina habi itawdugi yumda saluro. Khura aikhoidi mafam su khangde aduna khura goina satpadi. Madu yade nakhoina thamoi sengna aigi tawduda haijaruso. Nakhoina thamoi senglabadi soidna pibirakani. Aduga udu phanglabadi panthadana nakhoigi khulda hanjako. Aigi nakta laklano karigama phangjabadi amuk mafam asida halakko. Aduga itawdugi yumdine aigi yumsidagi awang thangmai kay somta chumna sat. Aduga yumtongpo oina tawba yum ama leiramgani. Maduda dum sago. Hoi khura yam nungaijare. Khuragi matengdagi udo soidna phangani haiba ai thajai. Phangbo oijaro. Phare thengkhrani tumnaba tawnaro. Numit aduma haujingkre mathangi nonganbadani. Yaibirel tomba amadi ngamba makhoi ahum nganna haugatuna khuradubu khurumjaramduna thorei. Asum lakpana pungkhaimung salam matungda ahaladuna taglakpa mafam adu yauramni. Yaibirelna inausa ayauta kauduna yenge. Asi haiduna yumlomda onsinduna yaibirel ahaladubu tanaba kaurei. Yum asibu kana laibibage tarabadi amukta thokpiro. Makhwang kolaba seisu suraba mai bahitodu thorei. Makholadu ahal osilakpana nikli tawraduna hairei. Isusa nakhoibu kana none. Yaibirel isu hairakpaduda khura haina kauge tarambadu tokthokladuna. Ibu nasu singse ipubu na laksabani. Aibu unaba haiba. Kara phida sida phamduna nakhoina haininglibado hairaro. Phidaduda makhoi humsu phamthai aduga yaibirel wa makha tarai. Ibu nasu aikoina lakjaribase atai nate. Layoirabu udubu machit amatang oirabasu lauge haiduna aikoi laksabani. Haiton yaibirel da yenglakduna. Adudi karigino karida sizinanabagino. Yaibirel makhoigi khulakpaduna hairakpa khuding loina tamlami wadu taramatung haitona. Adudi ipu haiba ngamde. Hoi karigumba udo leirabadi madugi awabadudi irai laiba wafamni. Tawbadabu nakhoi ahum ipuna sangyeng amadi tawbu tabani. Kari sangyeng oirabunaibo. Sangyeng haibadi arubu wafam nateda. Ngayakta pham ipu karigumba malak thokluge. Haitoni mungde sangkri ngambana yama
ꯀꯔꯤ ꯆꯥꯡꯌꯦꯡ ꯑꯣꯏꯔꯖꯥꯠꯅꯣ ꯈꯪꯗꯦꯗ ꯉꯝꯕ ꯌꯦꯡꯂꯁꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯇꯣꯝꯕꯅ ꯉꯝꯕꯁꯦ ꯃꯕꯨꯛꯆꯦꯜ ꯑꯃ ꯏꯁꯦꯡ ꯁꯦꯡꯗꯕꯅꯤ ꯑꯗꯨꯅ ꯀꯤꯔꯤꯅꯤ ꯃꯥꯏꯁꯦ ꯀꯔꯤ ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯁꯦꯡꯗꯦꯕ ꯍꯥ ꯑꯍꯣꯏ ꯌꯥꯏꯕꯤꯔꯦꯜꯅ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯣꯏꯅꯤ ꯑꯍꯜꯗꯣ ꯊꯣꯔꯛꯄ ꯃꯥꯜꯂꯤ ꯑꯍꯜ ꯑꯗꯨ ꯊꯣꯔꯛꯏ ꯃꯈꯨꯠ ꯑꯃꯅ ꯆꯩꯁꯨ ꯄꯥꯏ ꯑꯃꯅ ꯄꯥꯛꯁꯤꯒꯨꯝꯂꯕ ꯎꯅ ꯁꯥꯕ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ ꯏꯁꯨꯁꯥ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯁꯨꯃꯥꯡꯁꯤꯗ ꯀꯨꯝꯊꯔꯛꯎ ꯃꯈꯣꯏ ꯃꯔꯤꯃꯛ ꯁꯨꯃꯥꯡꯗꯨ ꯂꯦꯞꯇꯨꯅ ꯂꯩ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯅꯈꯣꯏ ꯑꯍꯨꯝ ꯃꯃꯥꯡ ꯑꯣꯟꯗꯨꯅ ꯈꯨꯎ ꯂꯩꯇꯥꯅ ꯐꯝꯗꯨꯅ ꯂꯩꯌꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯨ ꯂꯩꯇꯥꯅ ꯐꯝꯊꯗꯨꯅ ꯂꯩ ꯑꯍꯜ ꯑꯗꯨꯁꯨ ꯐꯝꯊꯗꯨꯅ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯄꯥꯛꯁꯤꯗꯨꯗꯒꯤ ꯃꯤꯡꯁꯦꯜ ꯑꯃ ꯂꯧꯊꯣꯔꯛꯏ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯥꯏ ꯅꯣꯟꯈꯠꯂꯛꯄ ꯌꯥꯗꯦꯀꯣ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯥꯏ ꯚꯩꯇꯣꯟ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯇꯧꯈꯤꯕ ꯑꯐ ꯐꯠꯇ ꯑꯃꯗꯤ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯑꯐ ꯐꯠꯇ ꯀꯔꯤ ꯇꯧꯈꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯌꯦꯡꯂꯤꯕꯅꯤ ꯑꯃꯥꯏ ꯚꯩꯇꯣꯟ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯂꯥꯏꯒ ꯅꯛꯁꯤꯟꯅ ꯂꯣꯏꯅꯕ ꯑꯍꯜꯅꯤ ꯆꯍꯤꯅ ꯌꯥꯗꯗꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯍꯩꯗꯤ ꯃꯥꯡꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏ ꯚꯩꯇꯣꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯅꯃꯥꯏꯗꯣ ꯅꯣꯟꯈꯠꯄ ꯌꯥꯔꯦ ꯌꯦꯡꯉꯣꯏ ꯏꯁꯨꯁꯥ ꯆꯥꯡꯌꯦꯡ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯌꯥꯏꯕꯤꯔꯦꯜꯅ ꯏꯄꯨ ꯀꯝꯗꯧꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯣ ꯆꯥꯡꯌꯦꯡꯅꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯃꯄꯣꯛꯇ ꯇꯧꯔꯤꯕ ꯑꯐ ꯐꯠꯇꯗꯣ ꯌꯦꯡꯂꯤꯕꯅꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏꯅꯤ ꯃꯃꯥꯡ ꯃꯄꯣꯛꯇꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯣꯏꯔꯛꯏ ꯎ ꯑꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯣꯏꯗ ꯄꯥꯗ ꯇꯧꯗꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯗꯕ ꯃꯤꯑꯣꯏ ꯈꯛꯅ ꯁꯣꯛꯄ ꯌꯥꯒꯅꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅ ꯁꯣꯛꯂꯕꯗꯤ ꯃꯤ ꯑꯗꯣ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯐꯔꯦ ꯅꯈꯣꯏ ꯑꯍꯨꯝ ꯊꯦꯡꯈꯤꯅꯤ ꯑꯗꯨꯅ ꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯄꯥꯛꯁꯤꯗꯨꯗꯒꯤ ꯑꯃꯨꯛ ꯐꯤ ꯑꯉꯥꯡꯕꯅ ꯌꯣꯝꯕ ꯃꯌꯣꯝ ꯑꯗꯨ ꯄꯤꯔꯛꯏ ꯂꯧꯁꯤꯜꯂꯨ ꯂꯧꯁꯤꯜꯂꯨ ꯑꯗꯨꯒ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯃꯔꯝꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯀꯨꯏꯊꯅ ꯂꯩꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯍꯜ ꯑꯗꯨꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯣꯔꯛꯏ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯂꯥꯟꯊꯣꯔꯛꯄꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩ ꯁꯣꯝꯗ ꯃꯥꯏꯕ ꯈꯨꯟꯒ ꯊꯪꯅ ꯂꯩꯕ ꯈꯥ ꯉꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯂꯨꯋꯥꯡꯅꯨꯒꯤ ꯃꯕꯨꯡ ꯑꯅꯤꯁꯨ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯔꯛꯏ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯤ ꯈꯔ ꯂꯩꯕ ꯎꯕꯗ ꯃꯅꯥꯎ ꯅꯨꯄꯥ ꯉꯧꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯑꯁꯣꯝꯒꯤ ꯆꯤꯡ ꯃꯆꯥꯒꯤ ꯆꯤꯡꯈꯣꯡꯁꯤꯗ ꯃꯤ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯈꯥꯕꯅ ꯀꯗꯣꯝꯗꯅꯣ ꯃꯤ ꯂꯩ ꯍꯥꯏꯔꯤꯕꯣ ꯇꯨ ꯑꯁꯤꯒꯤ ꯆꯤꯡꯈꯣꯡꯁꯤꯗ ꯅꯛꯅꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯝꯕ ꯌꯥꯏꯗ ꯑꯩꯈꯣꯏꯅꯤꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨ ꯇꯥꯆꯧ ꯑꯁꯣꯝ ꯃꯥꯏꯀꯩꯗꯗꯤ ꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗꯣ ꯍꯟꯕ ꯐꯔꯛ ꯇꯥꯔꯅꯤ ꯆꯤꯡ ꯅꯤꯡꯈꯥꯏ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯍꯥꯏꯅꯍꯧꯔꯤꯕꯗꯨꯗꯤ ꯅꯪꯕꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯂꯝꯕꯤ ꯂꯩ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯅꯤ ꯑꯁꯤꯗ ꯆꯤꯡꯈꯣꯡꯁꯦ ꯐꯥꯎꯗꯨꯅ ꯎꯃꯪ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯑꯃꯨꯛ ꯂꯥꯜꯂꯒ ꯆꯠꯀꯗꯣꯏꯅꯤ ꯇꯥꯆꯧ ꯑꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣꯗꯨꯅ ꯆꯠꯂꯁꯤ ꯁꯣꯝꯗ ꯌꯥꯏꯕꯤꯔꯦꯜ ꯈꯅꯥꯎ ꯑꯗꯨ ꯈꯧꯒꯪꯅꯔꯛꯄꯗꯒꯤ ꯏꯅꯥꯎꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯁꯤꯡꯒ ꯌꯥꯎꯔꯤꯕ꯭ꯔꯣ ꯉꯝꯕꯅ ꯌꯥꯎꯗ꯭ꯔꯤ ꯏꯌꯥꯝꯕ ꯏꯁꯤꯡ ꯈꯧꯔꯥꯡꯕ꯭ꯔꯣ ꯁꯥꯒ ꯁꯥꯕꯒ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯉꯝꯕꯅ ꯑꯗꯨꯗꯤ ꯑꯩ ꯏꯁꯤꯡꯃꯨꯛ ꯊꯤꯔꯨꯒꯦ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯂꯣꯛ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯣ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯣ ꯅꯇꯣꯝꯇ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯏꯌꯥꯝꯕ ꯃꯊꯟꯗ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯣ ꯀꯨꯏꯔꯛꯇꯅꯕ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯏ ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯩ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯝꯃꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯁꯒꯣꯜꯗꯣ ꯊꯧꯔꯛꯑꯣ ꯍꯣꯏ ꯏꯇꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯨꯋꯥꯡꯅꯨꯒꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯌꯥꯏꯕꯤꯔꯦꯜ ꯎꯕꯗ ꯉꯧꯕꯅ ꯇꯥꯆꯧ ꯌꯦꯡꯉꯣ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯃꯤꯅꯥꯏ ꯃꯆꯥ ꯌꯥꯏꯕꯤꯔꯦꯜ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯁꯤꯗꯤ ꯌꯥꯏꯕꯤꯔꯦꯜ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯄꯣꯛꯇ ꯄꯣꯛꯄꯗꯨꯅꯤꯅꯦ ꯈꯪꯂꯣꯏꯗ꯭ꯔꯕ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏꯁꯦ ꯃꯥꯡꯖꯕ ꯇꯥꯕꯅꯤ ꯈꯥꯕ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯌꯥꯏꯕꯤꯔꯦꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯊꯧꯖꯤꯜꯂꯤ ꯌꯥꯏꯕꯤꯔꯦꯜ
ꯎꯃꯒꯤ ꯃꯈꯥꯗꯨꯗ ꯐꯝꯊꯗꯨꯅ ꯎꯏꯔꯤ ꯎꯏꯔꯤ ꯂꯩꯔꯝꯕꯅꯤ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯑꯗꯨꯅ ꯌꯥꯎꯅ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯈꯪꯂꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯑꯅꯤꯗꯨ ꯊꯦꯡꯅꯕꯗꯨꯗ ꯄꯥꯈꯠꯅ ꯗꯥꯆꯧ ꯗꯌꯥꯏ ꯈꯥꯕ ꯁꯥꯎꯅ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯅꯗꯨꯅ ꯑꯈꯥꯕ ꯃꯤꯠ ꯌꯦꯡꯉꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯗꯥꯆꯧ ꯀꯔꯤꯒꯤ ꯗꯌꯥꯏ ꯃꯤꯅꯥꯏ ꯃꯆꯥ ꯏꯆꯟꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛꯎ ꯗꯥꯆꯧ ꯌꯥꯏꯕꯤꯔꯦꯜ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯖꯗꯦ ꯈꯥꯕ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯇꯣꯝꯕ ꯀꯔꯤ ꯌꯦꯡꯂꯤ ꯆꯩꯇꯨꯞ ꯑꯃ ꯄꯣꯔꯛꯎ ꯉꯧꯕ ꯆꯩ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯈꯥꯕ ꯌꯥꯏꯕꯤꯔꯦꯜꯒꯤ ꯃꯃꯥꯏꯗꯨꯗ ꯀꯤꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ ꯌꯥꯏꯕꯤꯔꯦꯜ ꯃꯈꯨꯠ ꯍꯟꯒꯦ ꯈꯟꯗꯦ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩ ꯃꯇꯧ ꯑꯗꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯨꯅ ꯈꯥꯕ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯔꯛꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯤꯟ ꯑꯗꯨꯅ ꯑꯃꯨꯛ ꯊꯤꯟ ꯈꯣꯡꯅ ꯑꯃꯨꯛ ꯀꯥꯎꯁꯤꯟ ꯇꯧꯔꯝꯃꯤ ꯉꯧꯕ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯩ ꯑꯗꯨꯒ ꯌꯥꯏꯕꯤꯔꯦꯜꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤ ꯈꯪꯍꯧꯗꯦ ꯌꯥꯏꯕꯤꯔꯦꯜ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯥꯏꯊꯈꯤꯕ ꯉꯧꯕ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯌꯦꯡꯗꯨꯅ ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯅꯊꯋꯥꯏꯗꯨ ꯃꯥꯡꯂꯗꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦꯁꯨ ꯈꯟꯕ ꯁꯥꯔꯤ ꯈꯥꯕꯅ ꯑꯇꯣꯝꯕ ꯂꯥꯎ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯁꯤꯡ ꯄꯨꯗꯨꯅ ꯇꯣꯝꯕ ꯑꯃꯗꯤ ꯉꯝꯕꯁꯨ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯄꯥꯈꯠꯅ ꯁꯒꯣꯜ ꯑꯗꯨ ꯈꯪꯈꯥꯝ ꯈꯥꯝꯗꯨꯅ ꯑꯅꯤꯃꯛ ꯆꯦꯟꯁꯤꯜꯂꯛꯏ ꯉꯝꯕꯅ ꯏꯌꯥꯝꯕ ꯀꯔꯤ ꯇꯧꯔꯤꯁꯤꯕꯣ ꯁꯦ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯨꯁꯦ ꯏꯌꯥꯝꯕ ꯇꯣꯝꯕꯅ ꯏꯇꯥꯎ ꯀꯥꯟꯅꯔꯣꯏ ꯃꯤꯍꯨꯜ ꯂꯩꯔꯤ ꯑꯗꯨꯅ ꯑꯅꯛꯄ ꯈꯨꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯍꯤꯗꯥꯛ ꯍꯥꯞꯍꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯈꯣꯏ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅꯤ ꯁꯪꯅ ꯍꯤꯗꯥꯛ ꯊꯣꯝꯕꯤꯔꯝꯃꯤ ꯌꯥꯏꯕꯤꯔꯦꯜꯕꯨ ꯂꯥꯌꯦꯡꯕꯤꯕ ꯃꯥꯏꯕꯗꯨꯅ ꯅꯈꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯁꯤꯗ ꯂꯦꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯣꯝꯕꯅ ꯑꯗꯨ ꯈꯨꯔꯥ ꯏꯌꯥꯝꯕꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯇꯥꯔꯛꯑꯅꯤ ꯍꯥꯏꯅꯔꯤꯉꯩ ꯌꯥꯏꯕꯤꯔꯦꯜ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯂꯩ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯇꯣꯝꯕꯅ ꯇꯥꯔꯗꯨꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯈꯨꯜ ꯑꯃꯗꯅꯤ ꯌꯦꯡꯉꯣ ꯁꯤꯗ ꯂꯦꯞꯄꯤꯕ ꯑꯍꯜ ꯑꯁꯦ ꯑꯃꯥꯏꯕꯅꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯂꯥꯌꯦꯡꯂꯤꯕꯅꯤ ꯌꯥꯏꯕꯤꯔꯦꯜ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯕꯒꯨꯝꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯐꯥꯖꯤꯜꯂ ꯊꯝꯃꯤꯁꯦ ꯁꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯣꯝꯕꯅ ꯏꯌꯥꯝꯕ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯌꯦꯡꯍꯜꯂꯁꯦ ꯏꯌꯥꯝꯕ ꯍꯥꯟꯅ ꯅꯥꯕ ꯐꯍꯟꯈꯤꯁꯦ ꯑꯩ ꯅꯨꯡꯁꯤꯅ ꯉꯥꯏꯔꯝꯕꯅꯤ ꯑꯩ ꯆꯠꯀꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯅꯈꯣꯏ ꯂꯦꯞꯁꯤꯟꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈꯤ ꯉꯝꯕ ꯃꯥꯏꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯔꯥ ꯏꯌꯥꯝꯕꯒꯤ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕꯁꯦ ꯋꯥꯈꯜ ꯁꯣꯏꯔꯦ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤꯕ ꯑꯣꯏꯕꯅ ꯃꯥꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯔꯤ ꯉꯝꯕꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯣꯝꯕꯅ ꯈꯨꯔꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯌꯥꯝꯕꯁꯦ ꯀꯔꯝꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯒꯅꯤ ꯃꯥꯏꯕꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯛꯄ ꯌꯥꯕꯒꯤ ꯃꯃꯤꯗꯤ ꯎꯔꯤ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨ ꯐꯖꯅ ꯀꯨꯞꯅ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏ ꯃꯇꯝ ꯆꯪꯒꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯊꯟꯇ ꯂꯩꯍꯟꯒꯅꯨ ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯁꯤꯁꯨ ꯆꯥꯡ ꯅꯥꯏꯅ ꯇꯩꯕꯤꯌꯨ ꯉꯝꯕꯅ ꯈꯨꯔꯥ ꯐꯅꯕ ꯂꯝꯕꯤꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯅꯈꯣꯏꯕꯨ ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯇꯝꯅꯥ ꯈꯨꯜꯗꯒꯤꯅꯤ ꯑꯣ ꯐꯔꯦꯗ ꯃꯥꯏꯕꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯒꯤ ꯈꯨꯜꯂꯥꯛꯄ ꯆꯤꯡꯈꯨ ꯉꯝꯕ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯨ ꯁꯣꯏꯗꯅ ꯐꯒꯅꯤ ꯇꯣꯝꯕꯒ ꯉꯝꯕꯒ ꯉꯛꯅ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ ꯅꯈꯣꯏꯒꯤ ꯈꯨꯜꯂꯥꯛꯄꯗꯣ ꯑꯆꯝꯕ ꯃꯤ ꯅꯠꯇꯦꯅꯦ ꯑꯃꯥꯏꯕ ꯍꯩꯈ꯭ꯔꯕ ꯑꯃꯅꯤ ꯑꯗꯨꯅꯕꯨ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯅ ꯇꯣꯈꯥꯏꯅ ꯂꯩꯔꯤꯕꯗꯨꯅꯤ ꯅꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯅꯈꯣꯏꯅ ꯈꯪꯂꯛꯀꯅꯤ ꯐꯔꯦ ꯃꯇꯝ ꯑꯁꯤ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯅ ꯄꯣꯊꯥꯅꯔꯣ ꯑꯩꯅ ꯁꯤꯗ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯇꯩꯕꯤꯌꯨ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯌꯧꯕꯗ ꯅꯨꯃꯤꯠꯇꯤ 6 ꯋꯥꯠꯈꯤꯅꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯁꯤ ꯇꯩꯕꯤꯗꯨꯅ ꯈꯨꯜ ꯌꯧꯕ ꯐꯥꯎꯕꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯪꯃꯤꯟꯅꯔꯣ ꯃꯇꯝꯅ ꯁꯨꯝ ꯂꯦꯞꯇꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯌꯧꯔꯛꯂꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯥꯛꯂꯤ ꯃꯈꯣꯏ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ ꯌꯥꯏꯕꯤꯔꯦꯜꯒꯤ ꯂꯥꯛꯅ ꯐꯅꯕ ꯉꯝꯗꯕ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡꯗꯨꯗ ꯈꯨꯜꯂꯥꯛꯄꯗꯨꯅ ꯉꯛꯅ ꯌꯥꯏꯕꯤꯔꯦꯜꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣ ꯌꯥꯏꯕꯤꯔꯦꯜꯒꯤ ꯃꯇꯧ ꯑꯁꯤꯕꯣ ꯇꯣꯝꯕꯅ ꯋꯥꯐꯝ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯦ ꯇꯥꯕꯗ
Harauna lakpa luwangno wafam adu tabada mapuroibagi manakta sangsinduna thingba ngamda makhol thokna kapjarei. Luwangno tasengna mabukningda mabung anina tawba soiduna oiramgani haiduna singnakre. Somduna masi manaw anidu mayumdi yaurakle. Mamagi manakta sangsinduna wadu tammi mama tamubi pakhatna. Ibung asawa adomba karino nakhoi anina tawramlibaduba. Nasani khajikta phawba khanjiba karigino. Karigumba nasenu paduna patanungda thoklabadi mado nasanu piedo ngana lukraibi haibado oiroidra. Asoba makok adu paiduna phamthai manaw nupa ngaubasu haujiktada ningamdaba phaurakpago. Tamubina ibungho nakhoi nasaladu phangnaba thiyo. Mapuroibaduna patanungda thoklamlabadi nasando soiduna sikiba tare. Karigino nakhoinina asuk yamna phatribasibo nakhoigidudi nasan nungsiba nati. Isado karaiduna leiramgadoribasibo nakhoi anise wakhal yawbandeda. Makhoi anibu puraklamlabadi imana kayada penjaramgadubano. Aduk yamna puksel piglibadubo karigino imagi bungo noibo. Khabana ima najani lankre atombagi ibani sangduna isanbu phangnaba soiduna thigani. Taso lao ngasagi mafamdu chatuna leibra yengsi. Lao chasi. Somda luwangno kaptuna ibo karino ibungna tawriba matawsibo ai phau masak khangrab oireko. Kanano nang ha nupagi kasida hiti sangai si kaigino aigi nupi lai nang on haidora ha chalo nang thokro chalo. Asi haiduna amuk mamaidu laithoktuna nushi nang kai leike aigi kasida nupi masanga lei se nushi tabro. Luwangno khamba ngamjadre mapuroibagi matawduda mathamoi sokna kapsaba natana upai leiramde. Khulakpagi kadani khulakpa wakhaladu munna khalli. Aibu aina matam kuina digi thadokraba aigi mahai adubu amuk sizinaba taribra. Mara leitaba karisu khangsadam yoyamabu ngawhanduna thambade ai pamde mana soklibase aigi maramdagi oidrabaso aigi thabak chatpada soklakpani. Aduna aina fanaba layeng haibase aigi thongna tabra pare ai yaibirelgi punsi kankani ichanigi marabak tialoi isa nupi luwangno mapuroibagi khanbada wajaribase aina ko khangani. Tamnakulgi khulakpa chingkhungamba matam amada mahi heiraba miyamna sakhangnaraba amaiba ama oirammi adubu mahangna miyamgi afaba thabak kaya tawba mateng pangbu ngamlabasu mahaki nupigi punsi kanba ngamkhide maram masi leibana numit adudagi hauna maibigi thabak thadoktuna misam amagum hingki. Mathangi numitagi khulakpana yaibirelbu layengba haurammi. Hidak kaya semduna taibiba aduga hidak kaya bu semduna pithaklami makhal makha kayagi thawong kaya tawduna kana hotnajarami. Somna masi manaw anidu singkhong adu yaurammi. Yaibirel leiramdabududa ngaubuna taso yaibirel de leiramtre. Khaba akoibudu yengi aduga yengo toma asom thangmai kai somda khun khara tabugumna tawi asom doina satuna thirasi hoidaso makhoyanisu khun khunda sangduna yaibirel amadi masanupi bu thirami. Khulakpadu makhoina purakpu udubu laisang ama saduna seksina latlammi. Nungtigi ayuk nungthil numidang mangang luwang khuman matam ahumma khurumjaduna mahangna pamjariba ninglibadubu chetna ningjarami. Chayol ani ahum haujengkre luwangnogi phibamdi aduki matik soksili jagani thakani khangdaba ubada masadu yamna sona urami. Khulakpasu magi angam hotnaduna wakhal laknabu hotnajarami. Asum thidun lakpana masimanaw adu luwangno leiriba tamna khuladu yauraklammi. Kaso sidagi atopa khulsu satningai leitre aduna mathangna karama khuldamu chatoiba ngaikhoda tomba nangsu khulasi sangduna hana isanupidu thigisi sida leirambasu yai. Taso kayamdi kuire aikhoina laibase khul phaniyamdi yamni landu laisi adubu leibamta thingnadi. Yare se tomba lao khulasi khulakpagi manakta sangduna hana hangurasi. Makhoini khulakpagi mayum hanghangna lai khulakpasu manggol aduda hidak semdu leirammi. Khabana kainom tangzage yumsibu khulakpagi oibirabra. Hoi ai isamuni kari haigadaba yam nungaijare aikoi
ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ ꯀꯥꯔꯧ ꯀꯥꯔꯧ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯁꯤ ꯈꯥꯕ ꯑꯃꯗꯤ ꯉꯧꯕꯁꯨ ꯐꯝꯊꯩ ꯈꯨꯂꯥꯛꯄꯗꯨꯅ ꯀꯅꯥꯅꯣ ꯅꯈꯣꯏꯅ ꯊꯤꯕ ꯂꯥꯛꯂꯤꯕꯅ ꯀꯔꯤ ꯃꯃꯤꯡ ꯀꯧꯕ ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ ꯅꯈꯣꯏꯅ ꯏꯄꯥ ꯈꯨꯂꯥꯛꯄ ꯑꯩꯈꯣꯏ ꯋꯥꯡꯕ ꯈꯨꯜꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯈꯥꯕ ꯅꯥꯀꯟꯗ ꯐꯝꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯃꯥꯅ ꯉꯧꯕ ꯀꯧꯏ ꯑꯩꯈꯣꯏꯅꯤ ꯏꯆꯜ ꯑꯃꯈꯛ ꯃꯃꯤꯡꯅ ꯂꯨꯋꯥꯡꯅ ꯀꯧꯕ ꯑꯃ ꯂꯩꯖꯩ ꯃꯍꯥꯛꯀ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯌꯥꯏꯕꯤꯔꯦꯜ ꯀꯧꯕ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯅꯤ ꯊꯤꯕ ꯂꯥꯛꯆꯔꯤꯕꯁꯦ ꯈꯨꯂꯥꯛꯄ ꯃꯤꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯈꯪꯈ꯭ꯔꯦ ꯈꯨꯂꯥꯛꯄ ꯂꯨꯋꯥꯡꯅ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯏ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯤ ꯑꯃꯨꯛꯇ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯎ ꯂꯨꯋꯥꯡꯅ ꯈꯨꯂꯥꯛꯄꯅ ꯀꯧꯔꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯩ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯀꯧꯔꯦ ꯍꯤꯗꯥꯛ ꯁꯦꯝꯍꯧꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯑꯃꯇ ꯂꯧꯔꯨꯈꯤꯒꯦꯀꯣ ꯌꯥꯏꯕꯤꯔꯦꯜ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ ꯂꯨꯋꯥꯡꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯏꯕꯤꯔꯦꯜ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯐꯒꯠꯂꯕꯅꯤ ꯂꯨꯋꯥꯡꯅꯨ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯪꯒꯣꯜꯗꯨꯗ ꯃꯕꯨꯡ ꯑꯅꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯥ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯃꯕꯨꯡ ꯑꯇꯣꯝꯕꯗꯨꯅ ꯎꯈꯤꯔꯝꯃꯤ ꯉꯧꯕꯅ ꯂꯨꯋꯥꯡꯅꯨ ꯃꯕꯨꯡꯅ ꯀꯧꯔꯛꯄꯗꯨꯗ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ ꯂꯥꯛꯏ ꯃꯕꯨꯡ ꯑꯍꯜꯅ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯕꯨꯡ ꯑꯅꯤ ꯏꯆꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯟꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯅꯕꯨꯡꯁꯨ ꯇꯥꯔꯦ ꯌꯥꯏꯕꯤꯔꯦꯜ ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯅꯌꯦꯡꯕꯤ ꯇꯥꯕꯗ ꯅꯕꯨꯡ ꯄꯦꯜꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯔꯝꯂꯅꯤ ꯈꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯣ ꯍꯤꯡꯂꯝꯕꯁꯦ ꯅꯕꯨꯡ ꯈꯪꯅꯩ ꯅꯈꯣꯏꯅꯤꯒꯤ ꯊꯃꯣꯏꯒꯤ ꯃꯔꯤ ꯆꯦꯠꯄꯅꯅꯤ ꯍꯥꯏꯕ ꯂꯨꯋꯥꯡꯅꯨ ꯃꯕꯨꯡ ꯑꯅꯤꯗ ꯋꯥꯔꯧꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯣ ꯇꯥꯖꯧ ꯇꯌꯥꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗ꯭ꯔ ꯑꯣꯏꯔꯦꯀꯣ ꯅꯆꯅ ꯆꯤꯡꯅꯈꯤꯕꯗꯣ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯊꯣꯛꯂꯔꯦ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯗꯨꯛ ꯐꯠꯇ꯭ꯔꯤꯕ ꯅꯨꯡꯁꯤꯅꯕꯗ ꯂꯥꯏꯔꯩ ꯑꯈꯨꯟꯕ ꯈꯥꯏꯕ꯭ꯔꯥ ꯃꯔꯨꯗꯤ ꯊꯃꯣꯏ ꯁꯦꯡꯕꯗꯨ ꯅꯠꯇꯕ꯭ꯔꯥ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯕꯨꯡ ꯌꯥꯏꯕꯤꯔꯦꯜꯒꯤꯗꯃꯛ ꯅꯆꯅ ꯂꯦꯞꯄꯤꯕꯗ ꯀꯌꯥꯃꯨꯛ ꯀꯥꯏꯔꯕꯒꯦ ꯈꯥꯕꯅ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯕꯨꯡ ꯂꯥꯟꯈ꯭ꯔꯦ ꯋꯥꯈꯜ ꯊꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯦ ꯅꯕꯨꯡꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯧꯕꯅ ꯏꯕꯨꯡꯒꯤ ꯂꯨꯋꯥꯡꯅꯨ ꯇꯌꯥꯏ ꯏꯆꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯁꯤꯅ ꯅꯕꯨꯡꯗ ꯈꯪꯍꯜꯂꯦ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯛꯄ ꯌꯥꯎꯗꯅ ꯅꯨꯡꯁꯤꯔꯕꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯃꯊꯪ ꯂꯦꯞꯄ ꯂꯩꯇ ꯆꯠꯈꯤꯕꯅ ꯊꯥꯕꯨꯝ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯏꯕꯤꯔꯦꯜ ꯍꯥꯟꯅꯒꯨꯝ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯆꯥꯛꯂꯦꯟ ꯑꯃ ꯍꯥꯎꯅ ꯆꯥꯎꯅ ꯁꯤꯜꯂꯝꯃꯤ ꯈꯨꯂꯥꯛꯄꯅ ꯏꯆꯥꯁꯥ ꯍꯌꯦꯡꯗꯒꯤꯗꯤ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯏꯍꯥꯡ ꯍꯥꯡꯂꯅꯤꯀꯣ ꯌꯥꯏꯕꯤꯔꯦꯜꯅ ꯏꯄꯥ ꯈꯨꯂꯥꯛꯄ ꯅꯆꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯣꯏꯗ ꯂꯥꯛꯀꯅꯤ ꯏꯄꯥꯕꯨ ꯉꯥꯛꯁꯦꯟꯒꯅꯤ ꯀꯔꯤꯒꯤ ꯏꯄꯥꯕꯨ ꯀꯥꯎꯒꯅꯤ ꯏꯄꯥꯒꯤꯗꯃꯛ ꯅꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯈꯨꯂꯥꯛꯄꯅ ꯏꯄꯥꯁꯨ ꯏꯆꯥ ꯃꯌꯥꯝ ꯂꯩꯔꯤ ꯈꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨ ꯏꯄꯥꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯈꯨꯜꯁꯤꯗ ꯍꯜꯂꯛꯀꯅꯤ ꯃꯍꯥꯛꯀꯤ ꯃꯍꯩ ꯇꯝꯕꯒꯤ ꯃꯇꯝꯁꯨ ꯆꯍꯤꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯦ ꯅꯈꯣꯏꯅ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯁꯨ ꯂꯩꯔꯝꯂꯅꯤꯗ ꯍꯣꯏ ꯏꯄꯥ ꯈꯨꯂꯥꯛꯄ ꯏꯅꯥꯎꯗꯣ ꯃꯁꯛ ꯌꯥꯝ ꯎꯅꯤꯡꯉꯤ ꯏꯄꯥꯅ ꯁꯛ ꯈꯪꯅꯍꯟꯒꯅꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯂꯨꯋꯥꯡꯅꯨꯒ ꯃꯇꯨꯡ ꯂꯥꯛꯄꯗꯗꯤ ꯏꯁꯨ ꯅꯨꯄꯤꯔ ꯑꯃꯗꯤ ꯌꯥꯎꯍꯜꯂꯧꯀꯣ ꯂꯨꯋꯥꯡꯅꯨꯗꯨ ꯏꯀꯥꯏꯔꯛꯇꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈ꯭ꯔꯦ ꯌꯥꯏꯕꯤꯔꯦꯜ ꯅꯣꯛꯇꯨꯅ ꯍꯣꯏ ꯏꯄꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯕꯤꯔꯦꯜ ꯂꯨꯋꯥꯡꯅꯨ ꯑꯃꯗꯤ ꯃꯕꯨꯡ ꯑꯅꯤꯒ ꯂꯣꯏꯅꯅ ꯈꯨꯂꯥꯛꯄꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯈꯨꯂꯥꯛꯄꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯤ ꯈꯨꯂꯥꯛꯄ ꯃꯌꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ ꯁꯦ ꯏꯆꯥꯅꯨꯄꯥ ꯁꯤ ꯂꯧꯁꯤꯜꯂꯣ ꯌꯥꯏꯕꯤꯔꯦꯜꯅ ꯏꯄꯥ ꯈꯨꯂꯥꯛꯄ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯏꯄꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯗꯨꯒꯤꯗꯃꯛ ꯏꯄꯥꯅ ꯉꯝꯖꯕ ꯈꯔ ꯄꯤꯕꯅꯤ ꯑꯗꯨꯒꯤꯗꯤ ꯏꯄꯥ ꯅꯆꯥ ꯂꯧꯖꯔꯣꯏ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯨꯅ ꯊꯝꯂꯤꯕꯁꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯀꯩꯁꯨ ꯄꯥꯝꯖꯗꯦ ꯌꯥꯗꯦ ꯏꯆꯥꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯥꯅꯤ ꯃꯗꯨꯅꯁꯨ ꯉꯝꯂꯤꯕꯅꯤ ꯁꯦ ꯅꯈꯣꯏꯅ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯃꯨꯛ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯏꯁꯨꯒꯤ ꯑꯣꯏꯍꯜꯂꯨꯀꯣ ꯌꯥꯏꯕꯤꯔꯦꯜꯁꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯈꯨꯂꯥꯛꯄꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯜꯂꯛꯂꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯃꯌꯨꯝꯗ ꯊꯨꯡꯂꯝꯃꯤ ꯃꯃꯥ ꯇꯃꯨꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯞꯇꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯨꯋꯥꯡꯅꯨꯅ ꯏꯃꯥ ꯇꯃꯨꯕꯤ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯕꯦꯝꯃ ꯏꯃꯥꯒꯤ ꯕꯦꯝꯃ
ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯇꯃꯨꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯥ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤꯕꯁꯤꯕꯣ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯕꯨꯡ ꯑꯍꯜꯅ, ꯏꯃꯥ ꯌꯥꯔꯁꯦ, ꯋꯥꯔꯤꯗꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯨꯟꯅ ꯁꯥꯔꯁꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯁꯨ ꯏꯁꯥꯁꯤ ꯋꯥꯔꯦ꯫ ꯍꯣꯏꯁꯦ, ꯃꯩ ꯍꯥꯟꯅ ꯑꯣꯛꯊꯣꯛꯑꯣ꯫ ꯏꯃꯥ, ꯆꯥꯛ ꯊꯥꯡꯒꯠꯂꯛꯑꯒꯦ, ꯑꯗꯨꯒꯅꯦ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯅꯈꯣꯏ ꯄꯣꯊꯥꯔꯣ꯫ ꯇꯃꯨꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯕꯨꯡ ꯑꯍꯟ ꯈꯥꯕ ꯑꯃꯗꯤ ꯌꯥꯏꯃ ꯉꯧꯕ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯏꯕꯤꯔꯦꯜ ꯌꯥꯔꯝꯗꯕꯗꯨꯕꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯂꯨꯅ ꯆꯥꯅ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫